ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯕꯨꯠ ꯁꯥꯅꯕ ꯈꯨꯔꯥꯇꯣꯟ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯌꯥꯝꯃꯤ ꯄꯨꯟꯅ 5ꯅꯤ꯫ ꯑꯗꯨꯒ ꯌꯨꯝꯊꯪꯅꯕꯒꯤ ꯈꯨꯔꯥꯇꯣꯟꯒꯤ ꯃꯆꯥꯁꯤꯡꯁꯨ ꯌꯥꯝꯃꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯃꯛꯄꯅꯤꯅ ꯏꯪꯈꯣꯜꯒꯤ ꯃꯔꯝꯗ ꯈꯟꯅ ꯆꯩꯅꯕ ꯑꯃ ꯍꯦꯛꯇ ꯂꯥꯛꯏ꯫ ꯅꯨꯄꯥꯁꯨ ꯌꯥꯝꯕꯅꯤꯅ ꯈꯟꯅ ꯆꯩꯅꯕꯁꯤ ꯇꯣꯏꯅꯁꯨ ꯊꯣꯛꯀꯜꯂꯤ꯫ ꯐꯅ ꯈꯟꯅ ꯆꯩꯅꯕ ꯇꯧꯖꯔꯕꯁꯨ ꯈꯨꯔꯥꯇꯣꯟ ꯍꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯃꯥꯂꯣꯝꯗꯤ ꯀꯌꯥ ꯊꯝꯅꯗꯦ꯫ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯔꯛꯄꯗ ꯄꯨꯟꯅ ꯑꯗꯨꯝ ꯍꯧ ꯇꯧꯗꯨꯅ ꯌꯥꯎꯃꯤꯟꯅꯔꯝꯃꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯒꯤ ꯑꯩꯅ 3 ꯁꯨꯕ ꯌꯥꯏꯃꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯏꯁꯥꯁꯦ ꯈꯔ ꯐꯤꯡꯒꯜꯂꯤ꯫ ꯈꯟꯅ ꯆꯩꯅꯕ ꯑꯃ ꯍꯦꯛ ꯊꯣꯔꯛꯄꯗ ꯑꯩꯅ ꯍꯥꯟꯅ ꯍꯦꯛꯇ ꯆꯣꯡꯊꯣꯛꯀꯜꯂꯤ꯫ ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟꯁꯤꯁꯨ ꯂꯥꯏ ꯁꯥꯅꯕ ꯊꯥꯏꯅꯒꯤ ꯑꯍꯩꯕ ꯑꯐꯥꯎꯕ ꯃꯥꯏꯕꯅꯤ꯫ ꯊꯥꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯗꯣ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯗꯣ ꯊꯥꯗꯣꯛꯑꯒ ꯌꯨꯝ ꯁꯪꯍꯜꯂꯤ ꯀꯥꯏꯅ ꯃꯇꯝ ꯑꯃꯗ ꯏꯃꯥꯅ ꯂꯩꯔꯤꯉꯩ ꯋꯥꯔꯤ ꯇꯝꯃꯛꯏ꯫ ꯑꯗꯣ ꯑꯩꯗꯤ ꯁꯨꯛꯊꯥ ꯊꯥꯖꯔꯝꯗꯦ꯫ ꯏꯃꯥꯗꯁꯨ ꯕꯨꯠꯅꯕꯨ ꯀꯃꯥꯏꯅ ꯌꯨꯝ ꯁꯪꯗꯣꯏꯅꯣ ꯍꯪꯉꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯈꯔꯒ ꯃꯉꯥꯎ ꯊꯤꯕꯒ ꯏꯃꯥꯟꯅꯕ ꯈꯔꯒ ꯌꯨ ꯇꯞꯇꯥꯅ ꯊꯛꯆꯜꯂꯒ ꯌꯨꯝꯂꯣꯝꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ 4-5ꯃꯨꯛꯁꯤ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯁꯨꯝ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗꯨꯗ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯕ ꯃꯩꯈꯨꯁꯤ ꯋꯪ ꯍꯨꯝꯃꯛꯄ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯀꯣꯟꯅ ꯅꯛꯁꯜꯂꯛꯑꯒꯅ ꯆꯟꯗ꯭ꯔꯋꯥ ꯌꯨꯡꯕꯗꯨ ꯎꯔꯛꯄꯗꯒꯤ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯀꯩꯅꯣ ꯂꯩꯀꯥꯏꯗ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯕꯖꯥꯔꯣ? ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯅ ꯀꯅꯥꯃꯨꯛ ꯂꯩꯇ꯭ꯔꯖꯥꯠꯅꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯁꯨꯝ ꯅꯛꯁꯜꯂꯛꯄꯗꯨꯅ ꯄꯣꯂꯣꯏꯕ ꯌꯥꯎꯕ ꯂꯥꯛꯄ ꯃꯤ ꯑꯃꯗ ꯀꯅꯥꯅꯣ ꯂꯩꯇ꯭ꯔꯤꯕꯁꯤ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯄꯣꯂꯣꯏꯕ ꯌꯥꯎꯕ ꯂꯥꯛꯄ ꯑꯍꯜ ꯑꯃꯅ ꯑꯩꯈꯣꯏꯗ ꯊꯤꯅ ꯉꯥꯡꯉꯛꯈꯤ꯫ ꯅꯈꯣꯏ ꯂꯩꯀꯥꯏ ꯈꯨꯟꯁꯤꯒꯤ ꯑꯉꯥꯡ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ? ꯂꯩꯀꯥꯏ ꯃꯤ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯏꯅꯤ꯫ ꯑꯗꯨꯗꯤ ꯅꯠꯇꯦ ꯌꯨ ꯊꯛꯆꯜꯂꯒ ꯂꯩꯀꯥꯏꯗ ꯀꯔꯤ ꯇꯧꯔꯤ? ꯀꯔꯤ ꯊꯣꯛꯏꯐꯥꯎ ꯈꯪꯗꯕ? ꯍꯪꯉꯛꯀꯅꯨ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯗ ꯍꯪꯉꯨꯁꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯑꯍꯜ ꯑꯗꯨꯅ ꯉꯥꯡꯉꯛꯄꯗꯨꯗ ꯏꯀꯥꯏ ꯍꯦꯕꯥꯏ ꯍꯥꯏꯗꯅ ꯂꯨꯛꯊ ꯂꯩꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯥꯒꯤ ꯈꯔꯒ ꯐꯤꯡꯕꯒ ꯑꯍꯜ ꯑꯗꯨꯗ ꯍꯦꯔꯥ ꯑꯍꯟ ꯈꯪꯗꯕꯒꯤ ꯍꯪꯕꯅꯦ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯅꯥ ꯁꯤꯒꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯆꯠꯄ ꯃꯤꯔꯣ? ꯉꯁꯤꯐꯥꯎ ꯑꯩꯒꯤ ꯏꯃꯨꯡꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯔꯛꯄꯗ ꯌꯥꯎꯗꯕ ꯀꯔꯤ ꯂꯩꯔꯤꯒꯦ? ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯃꯤ ꯅꯣꯏ ꯀꯅꯥꯝꯇ ꯅꯋꯥ ꯂꯧꯕꯤꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯑꯍꯜ ꯑꯗꯨꯁꯨ ꯐꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯈꯤ꯫ ꯑꯁꯤꯕ ꯄꯣꯂꯣꯏꯐꯝ ꯃꯄꯥ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯒ ꯑꯩꯒꯁꯤ ꯃꯔꯩ ꯁꯨꯝ ꯇꯧꯅꯔꯛꯄꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯚꯥꯏ ꯅꯪꯅ ꯇꯧꯔꯤꯗꯣ? ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯈꯥꯝꯖꯜꯂꯛꯈꯤ꯫ ꯑꯩꯁꯨ ꯌꯨꯒꯤ ꯅꯤꯁꯥꯅꯒ ꯀꯥꯔꯛꯄꯒ ꯑꯩꯒꯤ ꯊꯣꯛꯄ ꯑꯃ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯁꯨ ꯄꯣꯂꯣꯏꯕꯗꯨ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯅ ꯁꯨꯝ ꯌꯦꯡꯊꯣꯔꯛꯄꯗ ꯑꯩꯅ ꯇꯧꯔꯤꯕꯗꯨ ꯕꯕꯥꯅ ꯎꯔꯛꯑꯕꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯜꯂꯛꯇꯨꯅ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯕꯕꯥꯅ ꯊꯥꯔꯛꯄꯗꯨꯗ ꯑꯩꯗꯤ ꯁꯥꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯩꯁꯦ ꯌꯨꯝꯗ ꯆꯪꯉꯛꯀꯅꯨ ꯉꯁꯤꯒꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯛꯏ꯫ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯑꯩꯁꯦ ꯐꯥꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯌꯨ ꯊꯛꯄ ꯃꯌꯥꯏ ꯂꯩꯀꯥꯏ ꯇꯥꯅ ꯆꯠꯂꯝꯃꯤ꯫ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯑꯩꯁꯦ ꯑꯍꯜ ꯑꯃꯒꯤ ꯃꯌꯨꯝ ꯃꯈꯣꯏ ꯁꯪꯒꯣꯏꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯒ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯡꯁꯨ ꯁꯨꯝ ꯊꯦꯡꯖꯜꯂꯛꯄꯗꯒꯤ ꯊꯪꯃꯤꯟ ꯆꯥꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗꯤ ꯑꯃꯃꯝ ꯁꯨꯝ ꯆꯠꯅꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯌꯨꯝꯕꯨ ꯑꯍꯜ ꯑꯗꯨꯒ ꯑꯩꯒꯇ ꯉꯥꯏꯍꯧꯈꯤ꯫ ꯑꯍꯟꯗꯨꯅꯗꯤ ꯑꯩꯁꯦ ꯌꯨꯝꯗ ꯍꯟꯈ꯭ꯔꯅꯨ ꯃꯥꯒ ꯇꯨꯃꯤꯟꯅꯔꯁꯤ ꯄꯨꯡꯁꯨ ꯊꯦꯡꯉꯦ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯐꯖꯅ ꯍꯜꯂꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯌꯨꯝꯗ ꯆꯠꯈ꯭ꯔꯒꯦ ꯉꯁꯤꯗꯤ ꯌꯨꯝꯗ ꯂꯥꯟ ꯇꯧꯔꯨꯒꯦ ꯍꯥꯏꯗꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ ꯊꯦꯡꯉꯕꯗꯨ ꯑꯩꯁꯦ ꯏꯇꯣꯝꯗ ꯍꯥꯏꯔꯤ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯆꯤꯟꯗꯁꯨ ꯑꯩꯁꯦ ꯏꯁꯥ ꯏꯇꯣꯝꯗ ꯃꯨꯔꯨꯡ ꯁꯣꯜꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯁꯨꯝ ꯍꯜꯂꯛꯄꯗꯨꯗ ꯉꯁꯥꯏ ꯇꯨꯔꯦꯟ ꯃꯄꯥꯟ ꯃꯤ ꯄꯣꯂꯣꯏꯐꯝ ꯖꯒꯥ ꯑꯗꯥꯏꯗ ꯌꯧꯁꯜꯂꯛꯈꯤ꯫ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯦꯛ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯄꯣꯂꯣꯏꯐꯝ ꯃꯄꯥ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟ ꯃꯥꯟꯕ ꯑꯍꯜ ꯑꯃꯈꯛ ꯑꯩꯅ ꯎꯔꯛꯈꯤ꯫ ꯋꯥꯈꯟꯗꯁꯨ ꯑꯩꯁꯦ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯩꯅꯣ ꯄꯨꯡ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯥꯗ ꯂꯦꯞꯄꯤꯁꯦ ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟ ꯅꯠꯇ꯭ꯔꯅꯦ? ꯃꯥꯗꯤ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯃꯁꯤꯒꯤ ꯑꯍꯟꯁꯤꯁꯨ ꯉꯥꯎꯔꯕꯖꯥꯔꯥ? ꯑꯣ ꯈꯨꯔꯥꯇꯣꯟ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ? ꯕꯕꯥꯗꯣ ꯑꯩ ꯉꯁꯤ ꯈꯔ ꯁꯥꯎꯅꯤꯡꯉꯤ꯫ ꯉꯁꯥꯏ ꯃꯥꯅ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅꯒ ꯊꯥꯔꯛꯄ ꯍꯥꯏꯗꯅ ꯇꯨꯔꯦꯟ ꯃꯄꯥꯟꯗꯨꯗ ꯂꯥꯎꯊꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯂꯥꯎꯊꯔꯨꯕꯗꯒꯤ ꯑꯩꯒꯤ ꯋꯥꯈꯟꯗ ꯈꯨꯔꯥꯇꯣꯟꯅꯤ ꯈꯜꯂꯤꯕ ꯑꯍꯜ ꯑꯗꯨꯗꯤ ꯑꯩꯅ ꯑꯣꯟꯊꯣꯔꯛꯄꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯁꯨ ꯑꯃꯨꯛꯀ ꯍꯟꯖꯟ ꯈꯨꯔꯥꯇꯣꯟ ꯍꯥꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯐꯅ ꯀꯨꯏꯔꯐꯥꯎ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤ ꯂꯩꯕ ꯑꯃꯠꯇ ꯎꯔꯛꯇꯕꯗꯒꯤ ꯑꯩꯁꯤ ꯍꯥꯏꯔꯤ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ꯫
ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯂꯣꯏꯅ ꯇꯨꯝꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯊꯣꯡ ꯍꯥꯡꯇꯣꯛꯑꯣ ꯍꯥꯏꯕꯁꯨ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇꯅ ꯇꯥꯔꯝꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏꯒꯤꯗꯣ ꯑꯩ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯄꯗꯨꯗ ꯇꯥꯁꯟꯅꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯈꯪꯉꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯩꯁꯨ ꯃꯄꯥꯟꯗ ꯀꯣꯛꯁꯦ ꯂꯨꯛꯊꯔꯒ ꯐꯝꯗꯨꯅ ꯑꯩꯒꯤ ꯊꯣꯛꯄ ꯋꯥ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯈꯨꯔꯥꯇꯣꯟ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯃꯤꯑꯣꯏ ꯑꯃ ꯒꯣꯡ ꯒꯣꯡ ꯆꯦꯟꯁꯤꯟꯈꯤꯕ ꯑꯃ ꯑꯩꯅ ꯃꯃꯤ ꯁꯥꯃꯤ ꯎꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯨ ꯉꯥꯎꯔꯕꯅꯤꯅ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯕ ꯉꯝꯃꯝꯗꯦ꯫ ꯑꯃꯨꯛꯀꯁꯨ ꯑꯩꯁꯦ ꯊꯣꯡ ꯍꯥꯡꯇꯣꯛꯑꯣ ꯍꯥꯏꯗꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯒ ꯁꯨꯝ ꯂꯩꯕꯗꯨꯗ ꯕꯕꯥꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯕꯕꯥꯗ ꯑꯩꯅ ꯀꯩꯒꯤꯅꯣ ꯕꯕꯥ ꯅꯪꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯃꯥꯡꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏꯕꯗꯤ ꯍꯥꯏꯗꯅ ꯕꯕꯥꯗ ꯁꯥꯎꯅ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯁꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯑꯒ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯈꯪꯕꯗꯒꯤ ꯊꯦꯝꯖꯤꯟꯕꯤꯔꯛꯈꯤ꯫ ꯖꯤꯇꯦꯟ ꯇꯨꯝꯃꯨꯔꯣ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯅꯤ꯫ ꯇꯥꯃꯣꯆꯧꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯂꯩꯈꯤꯗꯕ ꯑꯩꯈꯣꯏ ꯏꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯈꯟꯅ ꯑꯩꯁꯦ ꯇꯥꯃꯣꯆꯧꯅꯕꯨ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯑꯩꯁꯦ ꯑꯗꯨꯝ ꯏꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯈꯩ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒꯗꯤ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯈꯨꯔꯥꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯒ ꯇꯥꯏꯅꯕ ꯏꯪꯈꯣꯜ ꯁꯃꯟ ꯈꯥꯗꯕ ꯃꯇꯦꯛ ꯑꯃ ꯂꯩꯕꯗꯨ ꯃꯐꯝ ꯑꯗꯥꯏꯗ ꯀꯩꯅꯣ ꯄꯣꯠ ꯆꯩ ꯈꯔ ꯊꯥꯖꯤꯜꯂꯛꯄ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯉꯔꯥꯡꯒꯤ ꯃꯅꯤꯟꯒ ꯈꯔ ꯂꯩꯔꯤꯕꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯃꯟꯈꯤꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯃꯔꯩ ꯇꯧꯅꯕ ꯍꯧꯔꯝꯃꯤ꯫ ꯃꯔꯩ ꯁꯨꯝ ꯇꯧꯅꯔꯛꯄꯗꯒꯤ ꯑꯩꯅ ꯈꯨꯔꯥꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯨ ꯑꯩꯅ ꯇꯞ ꯇꯥꯅ ꯐꯨꯗꯔꯝꯃꯤ꯫ ꯃꯥꯅꯁꯨ ꯃꯈꯨꯠ ꯍꯜꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯐꯨꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯅ ꯍꯦꯟꯅ ꯈꯔ ꯊꯤꯅ ꯐꯨꯕꯗꯒꯤ ꯃꯥꯁꯨ ꯊꯤꯅ ꯁꯣꯛꯈꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅꯁꯨ ꯈꯥꯝꯇꯣꯛꯑꯝꯃꯤ꯫ ꯃꯈꯣꯏꯒꯤꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯊꯣꯔꯛꯇꯨꯅ ꯈꯥꯝꯇꯣꯔꯛꯏ꯫ ꯀꯣꯟꯅ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯅ ꯑꯩꯉꯣꯟꯗ ꯃꯌꯥꯝꯗꯨꯅ ꯑꯣꯝꯁꯜꯂꯛꯇꯨꯅ ꯐꯨꯕ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯕꯕꯥꯅ ꯑꯩꯁꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯑꯒ ꯑꯩꯁꯦ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯏꯃꯥꯒꯤ ꯃꯆꯦ ꯑꯃ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯂꯩ꯫ ꯏꯃꯥꯒꯤ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯅꯨꯃꯤꯠꯇꯨꯗꯤ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯕꯣꯛꯅꯁꯨ ꯑꯩꯁꯦ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ꯫ ꯑꯩꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯥꯝꯅ ꯑꯣꯛꯇ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯃꯤꯗ ꯈꯟꯅꯔꯒꯗ ꯂꯩꯔꯦ꯫ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯍꯜꯂꯨꯈꯤꯅꯨ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯁꯦ ꯍꯥꯠꯄꯤꯈ꯭ꯔꯅꯤ꯫ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯣ ꯍꯥꯏꯗꯅ ꯏꯃꯥꯕꯣꯛꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯗꯤ ꯏꯃꯥꯕꯣꯛꯀꯤꯗ ꯂꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯨꯔꯥꯇꯣꯟꯒꯤ ꯃꯆꯥꯁꯤꯡꯅꯁꯨ ꯑꯩꯁꯦ ꯍꯥꯠꯀꯅꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯕꯕꯥꯁꯦ ꯏꯃꯥꯕꯣꯛꯀꯤꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯪꯅ ꯐꯨꯔꯨꯔꯤꯕ ꯅꯌꯥꯝꯕꯗꯨꯗ ꯂꯥꯟꯖꯔꯦ ꯍꯥꯏꯔꯨ ꯂꯥꯛꯎ꯫ ꯅꯠꯇ꯭ꯔꯒꯗꯤ ꯋꯥꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯔꯛꯑꯅꯤ꯫ ꯃꯃꯥꯡꯈꯩꯗꯒꯤ ꯃꯣꯏꯒ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯃꯇꯥꯡꯗ ꯃꯆꯤꯠ ꯃꯆꯤꯠ ꯈꯟꯅꯔꯒ ꯂꯥꯛꯄꯗꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅꯗ ꯃꯣꯏꯗ ꯍꯧꯕ ꯑꯣꯏꯅ ꯅꯤꯡꯈ꯭ꯔꯦ꯫ ꯃꯗꯨ ꯅꯪꯒꯤ ꯍꯥꯛꯇꯛꯇꯅꯤ꯫ ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯌꯥꯝ ꯊꯣꯛꯅꯔꯛꯇ꯭ꯔꯤꯉꯩ ꯂꯥꯟꯖꯔꯦ ꯍꯥꯏꯔꯨꯁꯤ ꯂꯥꯛꯑꯣ ꯅꯪꯅ ꯈꯣꯏꯔꯝꯃꯨ ꯂꯥꯛꯎ ꯍꯥꯏꯗꯅ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯌꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯑꯩꯁꯨ ꯍꯣꯏ ꯕꯕꯥ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯒ ꯈꯨꯔꯥꯇꯣꯟꯒꯤ ꯃꯆꯥ ꯃꯌꯥꯝ ꯑꯃꯒ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯈꯨꯔꯥꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯩꯅ ꯐꯨꯔꯨꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯑꯩ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯃꯝꯃꯤ꯫ ꯈꯨꯔꯥꯇꯣꯟꯗꯁꯨ ꯑꯩꯅ ꯂꯥꯟꯖꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯔꯥꯇꯣꯟꯁꯨ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯑꯃꯗ ꯎꯠꯂꯛꯇꯦ꯫ ꯃꯃꯥꯡꯈꯩꯗꯤ ꯏꯪꯈꯣꯜꯒꯤ ꯈꯤꯇꯪ ꯍꯦꯛ ꯈꯟꯅꯕꯗꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯄꯨꯡꯁꯥꯎꯗ ꯁꯥꯎꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯛꯇꯨꯅ ꯌꯥꯔꯦꯁꯦ ꯏꯆꯥꯁꯤꯗꯤ ꯉꯥꯎꯕ ꯈꯔ ꯍꯜꯂꯨ꯫ ꯅꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯈꯟꯅꯒꯅꯨ꯫ ꯌꯦꯡꯉꯨ ꯃꯤꯌꯥꯝ ꯑꯃ ꯉꯁꯤ ꯇꯤꯜꯂꯤꯁꯤ ꯃꯁꯤ ꯐꯖꯗꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯐꯖꯅ ꯑꯩꯉꯣꯟꯗ ꯊꯦꯝꯖꯤꯟꯕꯤꯔꯛꯈꯤ꯫ ꯈꯨꯔꯥꯇꯣꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯩꯁꯨ ꯊꯃꯣꯏꯁꯦ ꯁꯣꯟꯊꯔꯝꯃꯤ꯫ ꯑꯣ ꯑꯩꯅ ꯂꯥꯜꯂꯦꯗꯅ ꯍꯥꯏꯗꯅ ꯑꯩꯁꯨ ꯏꯁꯥ ꯏꯇꯣꯝꯗ ꯋꯥꯈꯜꯁꯦ ꯐꯥꯊꯖꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝꯅ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯕꯗꯒꯤ ꯃꯌꯥꯝꯁꯨ ꯀꯩꯁꯨ ꯍꯥꯏꯅꯔꯝꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯅꯆꯤꯟ ꯏꯅꯥꯎ ꯈꯟꯅꯒꯅꯨ ꯇꯧꯅꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒ ꯂꯣꯏꯅ ꯍꯟꯅꯈꯤ꯫ ꯇꯥꯃꯣꯆꯧꯅꯁꯨ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯐꯖꯅ ꯁꯥꯕꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯛꯄꯗꯒꯤ ꯇꯥꯃꯣꯆꯧꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯃꯣꯆꯧ ꯑꯩ ꯃꯇꯝ ꯈꯔ ꯏꯃꯥꯕꯣꯛꯀꯤꯗ ꯂꯩꯔꯨꯔꯒꯦ꯫ ꯑꯩ ꯁꯤꯗ ꯂꯩꯕꯁꯤ ꯏꯀꯥꯏꯔꯦ꯫ ꯃꯇꯝ ꯈꯔ ꯑꯥꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯇꯥꯃꯣꯆꯧꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯀꯩꯒꯤ ꯑꯥꯗ ꯂꯩꯔꯨꯗꯣꯏꯅꯣ ꯁꯤꯗ ꯑꯗꯨꯝ ꯂꯩꯌꯨ꯫ ꯅꯪꯅ ꯑꯥꯗ ꯂꯩꯕꯗꯣ ꯏꯃꯥꯕꯣꯛꯇꯣ ꯋꯥꯅꯕꯅꯤ꯫ ꯆꯠꯈꯤꯅꯨ ꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯇꯥꯃꯣꯆꯧꯒ ꯑꯩꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯕꯕꯥꯅꯁꯨ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯕꯕꯥꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯌꯥꯔꯦ ꯆꯠꯆꯔꯁꯅꯨ ꯑꯥꯗ ꯂꯩꯒꯦꯗꯣ꯫ ꯑꯥꯗ ꯃꯃꯥꯕꯣꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯔꯨꯁꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯏꯃꯥꯕꯣꯛꯀꯤꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯏꯃꯥꯕꯣꯛꯇꯁꯨ ꯑꯩꯅ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯔꯨꯕꯗ
Imaboknasu yai kaisu kaide layu hairakhi. Numitudi numidangduda imabokna sak thongingai. Imabok kaiga wari khara sanarami. Maduda aina imabokta sumna hangami. Imabok Khuraton hoiga koiga sin khon chaubasi. Khuraton hoine su phanam helini. Aduga amarom dei silinau yamana khoina muk helini. Akhoi khon se silinau akhoi yambanina. Heyengwai kasu yamna thungnaroi. Adu karigino makoina akhoi khon se suk yamna pamisi hangami. Imabokna musumna khumei. Thaina degini makoina nakhoi khol asi kalibasi. Yengona khoina hujik leiba khol adu. Thaina nama hoi khoina leisari ngaida. Khol adu da sumthang makhong tarami. Hujik su mangai khol adu de insang amate hek thabada. Sebai tok tongnarudrasu adu masa matomda. Insang napiga do pungphada phajabani. Sumthang makhong taba khol asi lansangi. Imung adu nungai yaiphana pali. Namana leijari ngaida dina khoisu yamna nungai jarambani. Namado sagon se numita su pokpani. Aduna masagi oina su lansieli. Nakhoi mana leikidabado nakhoi napagi. Mari matagi khud yawi. Masedi nangonda haudoknindabani. Nangnaga kharaga phingbaga. Thaina nakhoigi inkhol aduga hujik nana Khuraton kauriba napagi machimanauk-singdugi. Mapa han singduna su inkhol adu onthoknasi haidana. Makhoina yamna khambanduna lai hai. Adubu thaina matamdugi ahan singna masa masugi inkhon saruk yenthoknarambada. Mafam adu napagini haidana saruk thungki. Masini wari haibabu hairakhi. Wafam aduda isu karigumba kharadi khangba ngammi. Matam kharadi isu imabokida gyan tana. Yuchak thaktabida leirammi. Nongma numit amade ese mangyamna nungairamdi. Akhoi tamosoksi leikidaba imaduna purani haidana. Makhut samaga thongalomda puthokhi. Aduga tamosokse adum thiba khangdana mangki. Aisu mangda leikidaba ima urambadagi ahing adu tumba yaramdi. Nunganba yamna wana ngairammi. Nungalamdayda su imabokki yum aduda kwaksi yamna khongammi. Numito ise wakanda karigumba mi ising chingnarammi. Yumlomda su kari taurabazano khallammi. Ngayaki matung aigi isilinaw mayamki marakta. Kwai ton badu mamit mamayi pompomaga. Ayukta imabokki dalaami. Ay sumalakpado da nakton kaidawrage nangbo. Namin namagi ipompomi duna. Kay layrage nang nalay duna hangammi. Maduday na ang nupado na tamoyay. Imabok ka nangga yumda mukta salusi. Kitang tunaloy salo-sala si haidana. Mase manggono da sut-sut-sing nagakapammi. Ay sumana dum nagkapagpado da wakan da pakat pahuraki. Nawi yumda kaidabo yawrage karigino nang na. Kapidubo hangammi. Maduday na ang nupato madu imabok yung manggola do da masado padaklaw na pamdaraga. Mase matumda pukap da kapammi. Imabok sumana kapado tarpa mali. Pakata na maningdagi kaidong nargi nakoybo. Nakton kaidawrage nang nakapiti hangammi. Ngayang layragada inaw nupa tombado na ako'y tamusawdo. Ahing na tawri yando na siraga layramme hairakhi. Madudagi iso ngahaktang do di isasi. Hakay haiba haida na makada isasi turammi. Aduga siya mukpuklang na hawgalaga. Gap-gap to na yumtam na siyalammi. Ay na yung gitungan giat mapahik yawbaga. Lekay gimi mayama masuk karama na yung nasangkiba. Karama na tong naragpatawr ka layramme. Gap-gap to na isa yung nasensalammi. Adubo ko'y tamusaw din manggon na tawayaw da bahaksangway na layrammi. Ay sumanggasap manaki. Kung sang na tingtok to na iso okong nakapammi. Numito tamusaw poloy baloy kraba matong. Isilinaw singday na kamay na tamusaw si. Kamay na tawramino hayda na kapag-kapagahangammi. Maduda makoy na sum na hairakhi. Ay na numito imabok kida heksat kiba numito ginumidang duda. Tamusaw si tunggaan dagi yam na paka na imong dasangakhihay. Maduda mayam na kaidong narga hangbata su karisu tawte kumaihay. Numito dagi tamosok si yung dagi mapantok pagkizay haidana. Magi kadagi sukhen hento kidehay. Babahoy isilinaw atay singduna su. Tamosok na yam ni kizay magi manakta dumlay biyo haidana. Toy na hayramehay. Aduga tamosok na tawri yan gada pa numito su. Tamosok kada nupi makapamihay. Maduda baba na sangaga yengo bada tamosok di matomda. Pamung aduda tumagalayrammi. Maduda babaso ang agpamapokhi. Kapami ba nupidugi konjel adu so baba na konak sumwakal tawrakpada. Laikida ba imagi konjen ga sap manay hay. Adum na nung tinpobop to da tamusog kada. Imagi konjen man ba nupi man nagkapamapamatong. Numidang adu da tamusog si magi kada. Tawri yalaga sito na leram ba ni hayda na makoy mayam na. Ay wanda wari tamaki. Wari do da isi makoy na hayri ba duloksan pam kangamde. Imaman ba kunjen da nupi man na tamusog kada kapamaga. Tamusog na kaidawagi tawri yanduri ba no haida na. Ay si wakan tawzarami.
ꯑꯩꯁꯨ ꯇꯥꯃꯣꯆꯧ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯃꯨꯛꯁꯤ ꯆꯔꯥ ꯍꯦꯜꯂꯝꯃꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯇꯩꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯌꯨꯝꯂꯣꯟꯅꯔꯤꯕ ꯈꯨꯔꯥꯇꯣꯟꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯎꯆꯨꯛ 5 ꯈꯛ ꯌꯨꯡꯕ ꯑꯩꯅ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯎꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯎꯆꯨꯛꯇꯣ ꯑꯩꯅ ꯀꯣꯟꯅ ꯌꯦꯡꯁꯜꯂꯨꯕꯗ ꯎꯆꯨꯛ 5 ꯈꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯇꯥꯃꯣꯆꯧꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯑꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯇꯥꯃꯣꯆꯧꯅ ꯊꯧꯔꯤ ꯌꯥꯜꯂꯝꯕ ꯀꯥ ꯑꯗꯨꯁꯨ ꯊꯤꯗꯣꯛꯇꯕꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯄꯨꯡꯇꯨꯝꯗ ꯇꯨꯝꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯇꯣꯉꯥꯟꯅ ꯏꯁꯥꯒꯤ ꯀꯥ ꯂꯩꯖꯩ꯫ ꯃꯗꯨꯗ ꯑꯩꯗꯤ ꯇꯣꯉꯥꯟꯅ ꯇꯨꯝꯖꯩ꯫ ꯏꯅꯥꯎꯅꯨꯄꯥ 2 ꯑꯃꯗꯤ ꯇꯥꯃꯣꯆꯧꯒꯤ ꯀꯥꯗ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨ ꯏꯅꯥꯎꯅꯨꯄꯥ ꯈ꯭ꯋꯥꯏ ꯏꯇꯣꯟ ꯇꯣꯟꯕꯗꯨ ꯃꯃꯪꯗ ꯌꯥꯝꯅ ꯀꯞꯈꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯅ ꯃꯇꯝ ꯑꯃꯗ ꯉꯥꯡꯉꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯧꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯃꯃꯝ ꯀꯧꯔꯛꯈꯤ꯫ ꯀꯣꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯉꯥꯡ ꯑꯗꯨ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯅꯁꯨ "ꯅꯥꯎꯇꯣꯟ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯪꯗ ꯋꯥ ꯉꯥꯡꯕꯗ ꯇꯥꯃꯣꯆꯧꯒꯤ ꯃꯑꯣꯡꯗ ꯉꯥꯡꯉꯤꯕꯗꯤ?" ꯍꯪꯉꯨꯕꯗ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ "ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ, ꯑꯩꯕꯨ ꯀꯩ ꯍꯥꯏꯈꯤꯒꯦ?" ꯈꯨꯝꯃꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯨꯔꯥꯇꯣꯟꯅ ꯃꯈꯣꯏ ꯏꯪꯈꯣꯜꯗ ꯆꯨꯛ 4 ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯀꯣꯛ ꯀꯣꯛ ꯌꯩꯕ ꯃꯈꯣꯟꯁꯤ ꯑꯩꯅ ꯁꯨꯝ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯌꯩꯔꯛꯄꯒꯤ ꯃꯈꯣꯟꯁꯤ ꯇꯥꯔꯛꯄꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯁꯤ ꯀꯣꯛꯁꯤ ꯍꯝ ꯍꯝ ꯂꯥꯎꯅ ꯆꯤꯛꯑꯝꯃꯤ꯫ ꯕꯕꯥꯁꯨ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯕꯕꯥ ꯅꯥꯕ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯒ ꯅꯨꯄꯥ ꯑꯃꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯟꯁꯤ ꯁꯨꯝ ꯇꯥꯕ ꯐꯪꯉꯛꯈꯤ꯫ ꯌꯨꯝ ꯑꯁꯤꯗ ꯗꯗꯥ 2 ꯁꯨꯕꯗꯨꯅ ꯃꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒ ꯕꯕꯥꯒꯤ ꯑꯅꯥꯕꯗꯨ ꯌꯦꯡꯍꯟꯕꯗ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏ ꯏꯃꯨꯡꯁꯤ ꯑꯃꯥꯡ ꯑꯁꯣꯏ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯂꯥꯏꯔꯝ ꯇꯤꯜꯂꯝꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯁꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒ ꯃꯅꯤꯡ ꯃꯌꯥ ꯑꯁꯣꯡ ꯑꯔꯥꯛꯇ ꯄꯨꯛꯆꯪ ꯆꯪꯉꯨꯅꯨ꯫ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯏꯪꯈꯣꯜꯅꯨꯡ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯦ꯫ ꯃꯗꯨ ꯑꯣꯛꯅ ꯊꯦꯡꯅꯕ ꯌꯥꯎꯔꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯁꯤ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯤꯔꯝꯃꯤ꯫ ꯀꯣꯟꯅ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯒ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯑꯝꯗꯥꯏꯗ ꯈꯨꯔꯥꯇꯣꯟ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯃꯥꯏꯕꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯨꯝꯊꯪꯅꯔꯤꯕꯁꯤꯅ ꯅꯈꯣꯏꯒꯤ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯩ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯕꯕꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯅꯠꯇꯦ, ꯁꯥꯒꯩꯒꯤꯅꯤ, ꯀꯩꯗꯧꯔꯒꯦ ꯑꯣꯖꯥ ꯃꯥꯏꯕ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯉꯛꯇꯨꯅ "ꯀꯩꯁꯨ ꯇꯧꯗꯦ, ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯪꯕꯅꯤ" ꯍꯥꯏꯔꯝꯃꯒ ꯊꯣꯛꯈꯤ꯫ ꯐꯅ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯃꯁꯨ ꯕꯕꯥꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯁꯣꯟꯖꯜꯂꯛꯈꯤ꯫ ꯕꯕꯥꯅ ꯍꯌꯦꯡꯒꯨꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯑꯒ ꯆꯠꯂꯅꯤ ꯍꯥꯏꯕ ꯉꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯁꯤꯗ ꯕꯕꯥꯁꯤ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟ ꯌꯥꯝꯅ ꯂꯣꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥ ꯀꯅꯥꯅꯣ ꯃꯤ ꯌꯥꯝꯅ ꯆꯪꯉꯛꯏ꯫ ꯐꯤꯗꯥ ꯊꯥꯎ ꯅꯌꯥꯝꯕꯒ ꯅꯃꯥꯒꯅ ꯌꯨꯝꯗ ꯆꯪꯉꯛꯀꯦꯗꯤ ꯂꯩꯇꯗꯅ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏ ꯈꯔ ꯀꯧꯁꯤꯟꯕꯤꯔꯨꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯀꯞꯄꯝꯃꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡꯁꯨ ꯕꯕꯥꯕꯨ ꯁꯪꯉꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗꯅ ꯃꯄꯥꯟꯗꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ "ꯗꯗꯥ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ" ꯀꯧꯔꯛꯈꯤ꯫ ꯃꯗꯨꯗꯩꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯊꯣꯛꯎꯕꯗ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗꯤ ꯃꯄꯥꯟꯗ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯩꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯕꯅꯤꯅ ꯃꯄꯥꯟꯗ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯂꯣꯟꯅꯕꯒꯤ ꯈꯨꯔꯥꯇꯣꯟꯒꯤ ꯏꯪꯈꯣꯜꯂꯣꯝꯗ ꯍꯥꯏꯐꯦꯠꯇꯪ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯏꯪꯈꯣꯜꯗ ꯌꯨꯡꯉꯝꯕ ꯆꯨꯛ ꯃꯁꯤꯡ 4 ꯁꯨꯔꯝꯕꯗꯨ 3 ꯈꯛꯇ ꯑꯃꯨꯛ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕꯒꯤ ꯃꯑꯣꯡꯗ ꯏꯃꯨꯡꯗꯒꯤ ꯃꯥꯁꯨ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ "ꯅꯥꯎꯇꯣꯟ, ꯅꯪ ꯉꯁꯥꯏ ꯁꯨꯃꯥꯡꯗꯒꯤ ꯑꯩ ꯀꯧꯔꯝꯕꯗꯣ ꯀꯔꯤ ꯂꯩꯔꯒꯦ? ꯑꯃꯨꯛ ꯐꯃꯨꯡꯗ ꯆꯪꯁꯜꯂꯒ ꯇꯨꯝꯃꯨꯔꯤꯔꯣ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯏꯉꯛ ꯉꯛꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯀꯩꯅꯣ ꯇꯥꯃꯣꯌꯥꯏ, ꯑꯩꯗꯤ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤ. ꯁꯨꯃꯥꯡꯗꯁꯨ ꯊꯣꯛꯑꯝꯗꯦ, ꯇꯥꯃꯣꯌꯥꯏꯒꯤ ꯋꯥꯈꯟꯗ ꯑꯣꯏꯔꯝꯒꯅꯤ." ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯋꯥꯈꯟꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯑꯝꯃꯤ꯫ ꯋꯥꯈꯟꯗꯁꯨ ꯀꯔꯤꯅꯣꯃ ꯐꯥꯎꯔꯛꯄꯗꯒꯤ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯥꯊꯨ ꯍꯥꯊꯨ ꯑꯩꯁꯦ ꯆꯦꯟꯁꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯗꯤ ꯃꯁꯥꯗꯨ ꯂꯦꯡ ꯈꯣꯠꯄ ꯑꯃꯠꯇ ꯇꯧꯔꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯈꯤꯕꯗꯨꯁꯨ ꯑꯩꯅ ꯕꯕꯥ ꯁꯨꯝ ꯁꯪꯉꯒ ꯂꯩꯕꯗꯨꯗ ꯕꯕꯥ ꯄꯨꯔꯝꯗꯥꯏꯒꯤ ꯑꯩ ꯀꯧꯊꯣꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗꯒꯤ ꯃꯤꯑꯣꯏ ꯕꯕꯥ, ꯇꯥꯃꯣꯆꯧ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯤꯡꯇꯠ ꯍꯤꯡꯇꯠ ꯊꯠꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯩꯁꯦ ꯌꯨ ꯑꯃꯨꯛ ꯊꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯩꯒ ꯈꯪꯅꯔꯝꯃꯤ꯫ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯗꯨꯁꯨ ꯃꯥꯏꯕꯤꯅꯤ꯫ ꯃꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯇꯥꯔꯤꯕ ꯗꯁꯥꯁꯤ ꯃꯃꯥꯗꯁꯨ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯇꯝꯃꯨꯔꯕꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯒꯦ, ꯑꯩ ꯄꯨꯔꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯦ ꯃꯈꯣꯏꯒꯤꯗ ꯅꯣꯡꯃ ꯌꯥꯝꯅ ꯇꯟꯅ ꯆꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯏꯃꯨꯡꯗꯨ ꯃꯤꯅ ꯂꯥꯏ ꯇꯤꯟ ꯑꯐꯠꯇꯕ ꯊꯥꯖꯟꯕꯤꯔꯦ꯫ ꯅꯈꯣꯏꯒ ꯍꯦꯛ ꯌꯨꯝꯊꯪꯅꯕ ꯑꯍꯜ ꯑꯃꯅ ꯅꯈꯣꯏ ꯏꯃꯨꯡꯕꯨ ꯇꯨꯝꯅ ꯃꯥꯡꯅꯕ ꯁꯤꯟꯕꯤꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ "ꯏꯃꯥ, ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯗꯨꯅ ꯑꯃꯨꯛ
Isanupina hairaktro imasi isor tongine. Aduna imana loina uba ngammi. Mathangdana makoina nangni imungdagi manghanba pamisi. Nangonda dasa sauwa matarakadore nang cheksallu. Nangidamag ima jantra ama sembige jantra du semba hekloibaga. Ay isanupida hairake nang lawbala o hairaki. Maduda iso kaya thajawai thajadaboy. Hoy ima haidana isi amuk halaki. Matam khara leiraga daiga punba imana bakharana. Lakaidagi posay hururaga isu yawi haidana. Mayamna isi lakai pambada mayam mamangda. Puthoga isi phuba chaiba tawbirami. Madusu aiga hek khangnariba nupidugi mamaduna. Aise dasa sauwa matarakadore hek hairakpaga. Matam ikan kanadana ni thoiba thawdo adu. Aiso kona wakal amasum tawroktuna mo hujike aiga khangnariba nupisigi. Mamado unaba salami. Aduga imung manunggi wari pumbay na loina tamami. Yumthangnabagi Khuratongi khonda yungiba chuk masing handarakpagi wari dusu. Aina hujiki khangnariba nupidugi mamada tamami. Maduda mamaduna sumna hairaki. Nakoi Khuraton na yungiba chuk masingdu. Nakoi imung manunggi mi masingdani. Maduna koi bumang naba thawai long naba yungibani. Hujikti chuk masingdo na koi imungi mi masinga manaramani. Adudagi amaga amuk handarabadi nakoi awaba taturibani. Misimina yarokturibani hairaki. Punamakto ay na wakan sum tawrakpada hujikti ay suloy na kangbang ngamki. Khuraton na Lai Sanaraga imungi miyoysing simana hatpani haibasi. Una tangda ay kangnariba nupidugi mamado na ingwanda. Siya madalebakta pumnaba polang kharapiraki. Maduwa ko'y konungda pumo hairakpadagi. Ay natabado pang tuwami. Madudagi ako'y imong chik kanging hek ingbagum tawi. Ay sumigal layraktabaga wakala makhanduna. Nupido ay nalawrami. Aduga mamaduga tanaraga yung kola sing aktok sing tokpa tawminado na layjari. Masini mayam nga sige riyan para story. Matangi wari tagalakpada mayam punamuk teng narasi. Nga sige di mayam dagi kaina nababiti ay lawjari.